Indo Myanmar ngangkhai watok loisin aba Manipur government na paikat pe yaba thabak sing paikat lagani haina state cabinet ki mifam na warif law kre ising na thumjin khraba mafam sing IFCD minister let pau hawkip ni ying kre miyam ni awaba kokna ba thaba matamda honaragani haina thajwa pi kre politics amadi favoritism yawbana education system da sothabani haina education minister Rajesh Yamna phongdo kre Amasung Imphal City Bulu Nana Thamnaba Patahau ki Sengdong ki Khongjan Sangsin Bahawkre Mayam Kurumzari Adumni Bidibasi Impact News ni ai takalamam siam kanan hauzik pungzaw si phawbagi maruba pausing miyam da pizari Holland fight the thokiba ngamkhai wathok asi waru sinama puraknaba ngasi famkiba cabinet mifamda khanakre Thawai dagi ngamkhai ni hena lui haiba wakhalonda paikhat pa yaba thabak sing paikana bu warif lawkhre loinana mathau tarabadi center da satuna hiramasgi matangda khanganna ba cabinet na warif lawri haina Manipur government the spokesperson su oiriba PWD minister TS Biswajit na phongdokre ngasi sanjen thong manakta leiba minister Biswajit ki quarter da cabinet ki warif sing pawdam laduna Biswajit na haikibada ngamkhai da thokliba thoduk sing loisinaba mathau taba security sing pinanaba hotnaragani ngasi ki cabinet mifam aduda khanadun lawkiba atai warif sing adudi retired tauraba government ke thaumi singbo re-engage tauduna thamba si lawthoktuna promotion line da panduna leiriba sing asi niyom sumna masa masa gi promotion piba tonga state sing da leiriba Manipur Vavan sing yengsinba galunena Manipur dagi officer sing DRC ohenba MSRTC mathau taudana leiriba asi tauhanaba honaduna Manipur ki tampa ki lam khaknatana singil lamdasu government ki gari sing yawhanduna miyam gi sathuk sasinda khodong sahanba yum khodimakta thabak amam pinanaba pradhan mantri kausal prakash yojana ningthina sanahanba mathau taudana leiriba Kasturba Gandhi Balika Vidyalaya Mathau Tauhanba Nauna contract basis da DPC Taudana Mathau Hawanba Loinana Daina Hanesta Pangpam Thokpa Tabak Kaya Panduna Leriba Si Yeng Sinduna Fanganba Sine Amaromda Ahanbu in a power department da Tabak Tauramba Laikidraba M Rupa Sandragi Loinabi Morangtim Ongbi Imam Devina Dain Harneski Matangda Niom Sumna Tabak Taudi Haiduna Kota case Taurakiba Adugi Matangda Ngasi Cabinet Kanaduna Morangtim Ongbi Imam Devida Shanaba Tabak Ama Pinabu Warip Laukri Haina Bisus in Makataki Nakal Moromda MLA Minister Singi Quarter Lobagi Matangda Say Nabaliba Sigi Matangda Paumi Sing Hangba Wahangi Pakumana Minister Bisus in Haikibada Mapam Saba Yengduna Kendragi Maming the Sub Manaba Quarter Sing Sanaba Taurang Lady Haiki Government lude khoi lamna lui haibagi wakhalon ga lunna tongan ba akhoi gi army gi leir kana traga akhoi gi central leader sing se da akhoi na khangale harga hari posi solution prokna ba amati akhoi gi weather makoi na tori pona maksi akhoi da public da akhoi gi leir ba holen phai gi leir ba praja sing da threat tor pugumba na traga tor po sing ji any kind of the akhoi gi protection pin na ba gi akhoi na wafam khanare harakan da masi gi chumaran si akhoi gi ministry of home affairs da akhoi na sithi akhoi igre iraba matungda akhoi masi maru oina akhoi na akhoi gi lariba tawhum thopa government ama oibagi akhoi lam mangdana bagi amati akhoi gi praja sing protect tona bagi damakta akhoi na security darkar lerga security provide tawba aduga darkar leiba posing ji khangdok unraga asengba ma puthokna ba haidna yam seriously honorable chief minister ngasi yamna akhoi wakhan nungai tana hanjan makoi sumaina tawbuse masi akhoi na hektak pangan thokpa yadaba ministry of home affairs ki makhada leibani na masi maru oina mana bawta chatlaga wari haraka na masi asengba ma puthokani praja gi damakta haidna akhoi sumaina akhoi khanai Irrigation and Flood Control Department IFCD Minister Let Pau Hapkipna ising na thumjin khraba mafam kaya koina satni yengsin khre miyamna thengnarib awaba koknanaba atuma matamda honargani phongdokre Consumer Affairs Food and Public Distribution CFPD Minister Karam Siam Su Yauna Langthabal Kendragi Manung San Leiba Manipur University Administrative Block Kawa Singjamai Waikom Lekai amasung masigi akoibada leiriba ising na thumjin khraba mafam sing ngasi ayuk anganbada yengsin kibane Kendra Asid Isau Thorapadagi Achoba Maram Ama Oiriba Manipur University Gi Administrative Block Manakta Leriba Dam Kutakta Tugainaba IFCD Minister and Official Singda Kangan Kre
Singzamaidagi hauna seliba turel paring asi mioi kharana lam khopsinduna yum kai sajinkhibana ising senfam leitabadagi isau thoropagi achoba maram amasu oire IFD Minister let pau hawkipna paumi singda fongdorpada isau asidagi kanana bakkodaki oiba thaurangda MU da leriba dam asina ising thachinduna leibadagi thugaina ba khangan kibani long term policy oina matam sangna satkadaba thabak thorom sing paikhatnaba su cabinet na pukatuna khanagani haike lam khopsiliba mafam sing revenue department ka tanaduna athuba matamda takhaina ba su hodnagani thaurang asida miyamna cooperation pibiu haina let pau hawkipna fongdoke Lamthawal Kendra gi MLS oibatanatana CFNP digi minister su oiriba karam siamna hai isingi saw asina maram oiduna mairui singna mai tamba fangdre khusiam gi oiba isaw asigi solution purapa ngamgani haibagi thajaba government asida sauna lei amasung isingi saw ga mailenaba department singa lepalitana tanaduna athuba matamda miyam awaba ko onaba haiba thaurang asida thajaba thamki University manungda moigi ising katang jok khanaba togba kanda asok chawba lekai si thummaga leba sibo moigi ising only for dry season ki tham kha kisin haba ising do yidamakta mayam awaba tahan base mase in larger interest Manipur University na masi athuba da ngasi mak lothok pana phagani na chomgani na ek khale di sina lead to chief secretary adi atai commissioner sing engineer sing yauba relief committee ema semaga makoina pirakpa report gi matung ina pibani ada piriba kanji da su praja gi oina piba sida my party da pi de cheng ge leba kambu di moi gi ne na tauba laipa ke waraba matamda relief piba da bog da yen ba da bog da politics to wagi sana bi se hojing masi to pa phare Manipur University campus asli liba khong amadi dam singi phim IFD minister let pau hakim amasong langtawal SM constituency MLA so oriba CF amsu PD minister karam siamna yengsin kraba matung thongju part 2 gram panchayat ki pradhan N Singh khaina lusingduna thongju part 1 amasong 2 gi apunma club tarataru ki mihut sing langtawal gram panchayat ki pradhan member sing amadi thongju SM constituency amasong langtawal SM constituency gi miyam ga kosamnaduna campus asigi manung faudana seliba lilha khong maril sengdokpa ngasidagi haugre Thongjugi MLA amadi Works Minister Thongam Biswajitna ahanbagi oina missionary amadi achangba senpham sing potoktuna Kairao Assembly constituency ki MLA El Rameswar gi tengbanga lunena sengtokpa haukraba lilha khong marilasi mapungfana tengthoklabadi singjamai langthabal Kairao amadi Thongju Assembly constituency ki miyamna isingi sawgi awaba lairiba asi kharamkhaidi koganma ngamlakani haina pawmi singa unaba amada Thongju part 2 gi pradhan N Singkhaina fongtoraki bakalunena khong marilasi sengdokpada Marinaba MLA sing minister amasung MU ge authority amasung miyamna makadana selamadi matau taba sing tengbang biu hainasu appeal tauki Singjamai dan Kanchipur gi ising aduga makham de horaga akogi lilong sajing haina khangnaba mamang sidagi horaga akogi kyamgai hariba khungang asi phawraga punamaki ising asi akogi hariba marin asida purakanda akogi nambur turen tagidoruna adu huji akoina hariba national highway number 39 gi mamangda Singjamai makhada ising isau mayong naribasi masigi marinje phadana tengtho matungda masi ekoi isau asi kharado oisu saphagadorim Ngarang ahing sit kiba akanba nonglin sitna Langol game village amasun Langol laire bilaikai gi yum kai kaya amanga ta thokan khre yum homdok padanatana mioi amaso panangle Ngarang ahing nongyai matung pung tarani thoki minute taramanga rom satpa matamdagi sitpa haukiba nongsit aduna Langol gi akoiba da taba yum kaya gi tin sing homdok padanatana yum ani homlomdi pumtek tek tuna amanga ta thokre Langol lairembi maning laikai da leiba oinam nengthem na fongdorpada khangudana silakiba nonglimsit aduna mahaki mayum homdokpada mahaki masanupa oinam risika da asopan nangke local MLA oibatanadana deputy chief minister su oriba Waijoy Kumar su ngasi amangata thokan khraba yum sing yengsin balanglame yum kai homdokibana laifam laitana leiriba sing asigidamak adaba matamda government ki maikai dagi mateng pangbina basumahna appeal tawraki Ngarang se sit kibon longlai nungsitu dak aigi yum se habiji paithokre humdokre kansilmen home minister mak laga yengbirame adu mana di matiang panguni haibirami adu huji paudi government side tagi kanode karigum mating amda phangba leitri adu huji cha khoina pamjari se sarkar to bini haidi khara thuna khoji huji leibham leitamina angang sing kana to nungchu busini maram oiduna huji kanam ta thabuk to busu yamda akhoida yam thindare ba adu karigum sarkar di mating pangbini haidi adum pangpiro Manipur ke education system da kaina sotharam libasi ahong mama puraki khanna
tunglam sat ki damakta afaba vision thamduna thabak tawbibagi mahuta politics amadi favoritism yaubana education system da sothabani hain education minister oriba ts radyasyamna fongdokre wafam asin nauna federation government college teachers association manipur senduna nauna education minister oiraba retired ips officer asigalunena education department ki parliamentary mla k ravindrobu opagi thoram da fongdokibani DM College of Arts ki hall the pangthokiba thoram asida saru yaraduna lever amadi employment ki thausu puriba minister radyasyamna makhatana haikibada kunai amada afaba education pinaba hotnabada afaba infrastructure amadi afaba environment mathautai manipur lengak nasu lamdamasik education system da ladiba khodong sadaba sing fagananaba hotnagani education da ladiba amotpa sing sengdok minasi waza singda appeal tawraduna hiram khudingda waza singna lawriba thawdang busu singthaki waza singna private tuition lobo ka na air conditioning gi room leiti phamam yam nam ka leiti but still adum waza singna satra yam tuition tawgen sal amang sing dum phai apai awar pa mayam sta ku yen but within the limited resources apai how better we can do then we can take our society in a positive direction. I am saying the direction of the study and study and a kind of planning, but young men are planning, but people who think was a way of talking away to Pauline, probably on another. Hana, the willing Bahana, sincere, honest way of role model and the williams is again. Hena, Mokopana, a place Samas, can I crack a bank? Manipur Electronics Development Corporation Limited Manitron gi nauna siamin oina thau pukraba Dr. Radyasyam Yumnam ngasi corporation asigi employee singna taram okre Nor AOC da Labor Hotel Infal da pangthoki batharum aduda Manitron gi manager technical Santos Sandraluang Zenen manager ki Maniha N Hari Soramadi corporation asigi staff amasung official singna tharum aduda saryaki Tharum aduga mari lenana Dr. Radyasyam Yumnamna ing kumzali singama chamapan marfini thoidagi hauduna leraklaba cooperation asi matamga chunaba mawongda sakhodan bagi tangai fadaba leire cooperation asi gi engineering cell ama lehenba galunena set asi gi electronics item khudimak manitron gi khuthangdagi sadan ba tarabadi cooperation asi sakhotkani masita sunatana cooperation asi sakhodanana ba state government ki maikaidagi Tokhaiba policy program ama sema matam oiri haina Dr. Radyasyam na makhataki Government ki policy matungina Manitron hinkana bai damakta Manitron infrastructure semkatpa project mayam thada biraga finance ta biraga Manitron jang tang chakhol halabadi suksoi soidana Manitron da thabak tawjariba thamoi sengiba staff pur maksu mayam thamoi sing thabak tawningani lona hingba ngamgani hujikti Manitron thari hum suna tolo phangdre habi sutare masi masana tanjaba masana tolo pichaba dugumba corporation mo oibanina paisa tanaba hiram se government policy ma sintham thoi habase mayam punmake apambani Manitron gi chairman am oina Manitron chi hinkana bai damakta sarkar na tawbi aba thabak khudam pakhana honajagani Infal City Bulu Nanana Thamnaba Fatahaudi Sing Sengdopaki Khongjang Sangsankre Mahut ki Minister TSM Command Thama ki Manungda Infal Mayolda Sijetnama Fawat Tahandana Thamgani Haina Lautokibagi Sarukama Oina Fatahaudi Sengbagi Khongjang Asi Sangsilakibani Ngaranung Tildagi Numidang Pung Mapan Tawa Fawa Shamu Makong Thangal Kaitilamadi Nagamapalgi Mafam Singda Fatahaudi Sengbagi Tabagasi Yamakana Sataki Kwaraman Kaithel ki akoiba da laiba club singa Infal Municipal Corporation ga kusam naduna sathaki bani municipality gi JCB amadi gari sing yauna sit sengba aduda local volunteer yang khairom su saryaki sathaki ba phata haudi sengbagi thabak adu minister TSM Kumar masamak laktuna hak thengna yingsinki ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯖꯒꯥꯁꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯗꯥꯏꯇꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯅꯥꯟꯅ ꯊꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝꯗ ꯇꯧꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥ ꯑꯃ ꯍꯥꯏꯗꯣ ꯅꯨꯃꯤꯠ ꯃꯉꯥꯗꯤ ꯂꯣꯏꯈ꯭ꯔꯅꯦꯕ ꯅꯥꯟꯕꯁꯦ ꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗ꯭ꯔꯦꯅꯦꯖ ꯃꯌꯥꯝꯁꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯤ ꯊꯨꯒꯥꯏꯔꯛꯑꯅꯤ ꯊꯨꯒꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯐꯨꯟꯖꯜꯂꯛꯏ ꯃꯌꯥꯝꯁꯤ ꯊꯨꯒꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯩ ꯏꯜꯂꯤꯒꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯌꯥꯝꯁꯦ ꯁꯤ ꯁꯥꯒꯠꯂꯛꯏꯕ ꯑꯩꯈꯣꯏ ꯁꯤꯗ ꯒꯂꯤꯒꯤ ꯗꯨꯀꯥꯟ ꯑꯃꯒ ꯐꯥꯎꯅꯕ ꯒꯂꯤ ꯃꯌꯥꯝꯁꯤꯗ ꯃꯣꯏꯅ ꯁꯤꯗ ꯒꯂꯤꯁꯤꯡꯁꯤ ꯃꯣꯏ ꯐꯨꯟꯖꯜꯂꯦ ꯁꯣ ꯄꯥꯟꯁꯜꯂꯦ ꯑꯗꯨꯒ ꯗ꯭ꯔꯦꯟꯁꯤ ꯐꯨꯟꯖꯜꯂꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯣꯟꯊꯣꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯏꯁꯤꯡ ꯊꯨꯝꯃꯛꯏꯕ ꯃꯅꯝ ꯅꯝꯊꯤꯔꯛꯏꯕ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯁꯤ ꯔꯨꯠ ꯀꯣꯁꯇꯤ BJP na lusingba Chief Minister N. Biren gi lengakna miyam ihul khangna thabak tawbiduna corruption gi mayokta leramlabadi
Leivak asigi tongan tongan ba thaudok wathok kayada lauriba khongthang asida matam supada mai pakpa oresanu haina People's Action for National Democratic Movement pandam gi seulamada paujelakli. Regional Institute Medical Sciences RIMS ki director oina regular basis ta thau punamagi damakta English ngani bets ki IS officer RK Dinesbu Health and Family Welfare Ministry Government of India na notification thokre. Hana Thawal District amadi Imphal East District ki Deputy Commissioner sing oibatanatana hauki bataramatoi suba Manipur Assembly election da additional electoral officer Manipur oina thau puramlaba IS officer asina institute asigi director oina khalakpada hospital asida ahongba ama lakpada natana analayang gi lamdasu asauba ahongba laklagani haina miyamna thajanari Panba Yavadi Institute asida matam sangna regular director natraga in charge director happy dabaki mayukta institute asigi staff singna thabak lepagi khongjang sangsin basu laikhrabani More danga lalonba en ibosa kauba masagi sayangkhani palom surabamioi ama mafam khangdana namfalong dagi mangkhri hairi mioi asi hairok patu laisram lekai dagi lekidraba namaitem kanhai gi masanupani Myanmar dagi nga lauraga moregi minthada nga lalonba mioi amani hairi mahak namfalong da sel kaiba satkibadagi mafam khangdana mangkhibani haina Manipur Press Club ta pawmis unabamada social activist Manbi Laisramna Fongdorakli Manbi Namakha Taraduna Ibosa Giloinabi Vanu na Laikai Klapta Ibosa Hanjelaktre Haina Wakalakpadagi Mars Kunipanda More Police Station the complaint Taukre Laibak Tibadi Police Ki Maike de House Fawada Response Amata Fangmangamdri Hairi Laita Laira ki Sen Tanjabamiu Asibo Panganaba Tibada Marinaba Department Singnasu Mieng Sangbiu Manipur Government Indian Embassy Amasung Myanmar Embassy da Kangandona Miu Asibo Pangnana bahona biu hainasu appeal tauki Immigrant officer dagi phangba pawgi matungina di ma ki reply che hojibau lakte haibagi matungina Manipur ga mena Myanmar ge embassy da amasung Manipur ge embassy gi maikai dagi ibosa hariba misaga si thi na bohona bantamda asoba thaudang lobiu haiba wafam asi victim gi maikai dagi ekoi club amadi complaint torpui matungna praja miyam da amadi akhangba misingna Tengnabiragasu takpiu haiba wafam asi thamjari lonana Manipur lengalasu masi thina bohona bada asoba thaudang lobiu April amada Imphal West District Police Command on Fari Hariba Khaidem Dilip Elias Thomas Yankimang Apopa case Iboto Laifam Tangwiban Laurung Pure Lekai Hariba FC RFF Amasumasic Lan Misanglo Pielega Karigum Hiram Amatada Marileneti Haina RFF ki Assistant Secretary Publicity Bankim Nathadorapa Sirlamana Kangalakli Singnabamioi Kara Satuk Sasin Tauri Haiba Pau Fangbadagi Imphal East ki Additional ASP Operation ki Mega Chandra Singh Additional ASP Law and Order Wungpam Kasarna Lusingba Police Team Amanangasi Ayu Anganbada Sasat Avenue Demdailong Amasu New Lambulenda Tibohoma Kitabak Satakre Ayupung Mari Makai dagi Haudana Ayupung Tarumakai Fawa Satakiba Cordon and Search Operation Aduda Mafamadwai Deleramba MLA Amadi ex MLA ki quarter Singlasu Tibohoma Kitabak Sataki Mioi Kaya Amam Tone verification Tauki Amadi Singnaba Mioi Taranito Makata verification Taunanaba Poramat Police Station Sinakre Ngasig Operation Aduda Imphal East ki Manung Sanalaiba Police Station Singinupi Police Officer Sing in Sarsiauna Makok Thoma Police Officer Kaya Susar Yaki Tungda Mioi Taranito Adu verification Torabama Tungda Thadokre Hairi National Highway number 150 Imphal Yangapukpi Lambida Ladiba Noda Thongasi heavy vehicles sing Aruma Port Yauna Land Bad Kodong Tiningai Oibana Thongasi Land Bada Haiba Gari Makal Sing Land Bada Ating Bat Thamle Haina PWD ki National Highway Division number 3 ki Executive Engineer na Sierlamada Pongdorakli Hojmatanga Saida bring Matang Lozage Manipur Madi Maling Tongan Tongan ba E Pau Singalon Lekoi break the Gamma Tunhajarake Impact News Po Mi Tadalevio Breaking Matunda Taran Usari Hojimakata Pauda Rotary India Angang Singma Mahi Tamanabagi Damakta Paikalakpa Rotary India Literacy Mission RILM Malem Pumbada Sandok Lunaba Namit Humudranigi Road Journey Hayang Imphal Dagi Lamsalagani Nupi Ahum Kakna Malem Koiduna Literacy Mission Sandok Lugadaba Kongset Asi Hayang Yupung Tare Taba Matamda Governor Nazma Haptulana Hotel Class Grandi Dagi Lamtagadori
Hotel Classic Grande the Palms on the Rotary Club of Infal Rotary International District 3240 gi past District Governor Ajit Iromna hayengi flag off asi Rotary Club ki Polo City Infal amasung Rotary Club of Infal anina punna sinbane Concert asi Mars thagi tang puntarutagi convey tour dagi lamtharakibani concert asi the yagadoriba convey tour dagi Rotariant Minakshi Arvinamadi Mukamvikai Rathinam amasung Mumbai dagi Priya Raspal Hairibi nupi ahum asina Malem gi leibak kunmarida mission asi sandokpa kolonena CLSU khaigani haiki Pawmi singo nabadu da sar ya kibi Minakshi Arvinna concert asi yamna maru uiba concert amani Myanmar Thailand Belarus fauduna UK da loishingadaba concert asi da leibak sing adu da leidiba India gi diaspora sing unaduna angang sing maruoina nupibo mai tamanabagi matangda pau sandokani haina fongdoki Polio asi India eradicate tobang amgini habagi akoigi pandamsi hek ubada sothariba lairik tamba phangdaba lairik tamagasu phajana tamdaba nupi macha sing nupa macha sing school da chalhanba angang amada Rotarian amana sponsor tawraga lupa lising ani chani mapunsi kannanaba mi kudingdagi akoi paisa ni We want to talk to give people and say how important education is, especially if you see Central Asia. Illiteracy is a huge problem there. Illiteracy is the cause for all our other issues in India, like population, sanitation. Education is the basis for any kind of social upliftment. It's very important that everybody is educated to eradicate any kind of problems that India is facing and other countries as well. Kangla Tomida Laiba Government Hindi Secondary School gi Walga Thangnana Yugi Banda Hangbana Mairu Sing Mangnaba Achoba Masakam Oire. Ayan Matung in the school singi Yat Samagi Akoibada Toveko Amadi Yugi Polam Singuan Yadabaki Atingba Lerabaso Kangla Tomida di Atingbasi Togaiduna Yu Yole. Kangla Tombi Gram Pansat ki Pradhan Sibakoma Basne na Fongdorpada School asi Government ki Ariba School singi Manungda Chanbakulena Mairo Yamna Tamba School Amani School asi ki Makha Thangba Walga Hek Thangnana Yugi Venda Hangjinbana Mairu Singna Satuksa Sin Taubada Kodong Tiba Mayunare Mairu Singsu Nisagi Ipakta Taurana Asoba Masak Ama Venda Sin Wehele Haiki Magna Makha Taraduna School asi Natana Mamang Sehigi Bot na Loba class and Amasung class 12 Border class 10 exam da tarahom suba position loba ngamlakiba Kangla Tomida Laiba Florville English School gi manak nanglasu yugi brenda hangli haiki Mairu Singh Bunisa ipakta tau dunge the school gi manak nang naho hangliba yugi brenda Singh asi matakta mailnaba Singh miyeng sangminabasu man fongdoki Asisina ko Kanglatombi High School ni hojik Kanglatombi ki khwaidagi ming chat khraba aduga mamang chahida Manipur gi 13 position phangraba school Florville English High School gi thangnaraga su vendor amal lai vendor si khoi laihaning di khoi na request tawada form khoi yade aduga handak china khoi concern authority mari lainaba authority singda request tawjabadi Kanglatombi khakta natte Manipur pumnamak ki school lairiba mata boundary singda di khoi vendor sing asi laihaning de aduga concern authority na atuba matamda thabak se laubiyo aina request tawjaningi Jawaharlal Nehru Manipur Dance Academy ge Mahiru Singh amadi Guru Singh na pangthokpa ningthiraba nupa palamadi Gaurila gi phajaraba thoram golonena Academy sigi humphum dorek suba mapokkomon thoramga solution kre Namid humni sub na pangthokiba Academy sigi humphum doi suba mapokkomon thoramasi ahoba namita Mahiru Singh amadi tongan ba jagoi singda sana ge takman phanglakraba artist singna naitom saba masung puna saba jagoi kaya utkrabani Nini sanba namitana Mahiru Singh na andru haraubagi Lira jagoi Fayeng haraubagi sumsa anoroi zagoi anoirol zagoi amadi kanglei haraubagi nongmai lautarol zagoi utki ngasigi thoramadu da athoiba methunglen oina sar yakiba DIPR gi director Megasandra Kongbamna Manipur gi Kasin Koya amadi singilam singda lairiba jagoi isai amadi tongan ba Chanabi Singh khangdoktuna makhoibu yokhat piba amadi masak taknaba honagadabani haiki mahna makhatana society amabu masak takliba culture bu ngak senaba asoba thaudang lauriba Zen Manipur Dance Academy ki thaudang bu ikai khunaba utkibagolena tung koina culture bu yokhatpagi lambida sangsinba oiresun haina epapawzil su PK
Directorate of ACRT Government of Manipur Senduna Namin Mangani Subna Satakadava 5E Model of Lesson Plan for Elementary School Teachers High Professional Program died Ukrulgi Office Ngarang the Haukre. Haudobaki Toromadi Srimati Koilia Laro, Joint Secretary ACRT, Dr. M. Mina Kumari, Director ACRT Amadi, Department Officials Singamasong Oza Sinna, Hariba Torom Yaki. Lilong the Labahir Kongi, Thomi, Muhammad Islam, Yumda, All Manipur Muslim Organization Coordinating Committee, Amuko Kimi Famama, Pang Tokuna, Lubasigi President SM Jalal Butan Tok Lehaiba, Media, the Fondo Kipa Pawasi, Aran Manihaina, Amukok Amasung Masiga, Chatminariba, Constituency Body Singna, Miam the Apil Taurakli. Hatadale Amukoki Office ta Pawmis Unamamada, Lubasigi President SM Jalal Nahai, Lanai Mioi Karana, Amukokpu, Miam da Lan Unabahona Batawangasi, Libak Tibani. Hiramasi the Senari Bamio Sing Asi, Hana Amukoki Taumi or Ramadagi, Tantokra Bamio Naktani Hairi. Hairi Bamio Mari Adudi, Muhammad Farid Khan, Muhammad Abdul Qayyum, Syed Azam Khan, Amasung Muhammad Azad Khan Kawe, Makoi Marina, Lopki Sanakanlon, Wama the Tabak Tarum Bagidamakta, Matam Kuiraba Mamangdagi, suspend Tokra Bamio Naktani Hainesu, Fongdoki. Lupsida Makatan and Labang Namaroi had a lupsit Hadu, Sasakraba, Adu Mioy Makaka, Pulla Kanda, Akwe Narangi, Mifamji Pang Tokre, Haidana Toraga, Akwe Lupsigi President, Sindokre Aduga, Ano Work President, Kalle Aduga, General Secretary VP Nasingba, Lupsidi Hana suspend over missing do, Amuk Nona revoke Tore had an Hirak Poafamsi, Amokok Amasung Masiga, Punna Leminariba, Constituent Body Singer, Karigoma Makalgi. Mari Amafauba, Lainade, Hiram Sida Koi Amokoka, Karigum Makalgi, Nexus Amafau like they have from Tamjari. Masigum Patawita, but Tabak Matung Torapa Taragati, Tangai Patana Liga election Power Payabagi, Hongtang Lakani Hayoposi, a quite Hajari Loinana, Manipuri Parzamayamna, Machida, a quite Samam Navigano. Kanglai Puyada based over film Poibi Sayon Narang Lam Fialaliba Sankar Holda released Okre. Lamdamasida Nong Sup Lomgi, Sanabi ki Sapu Ama Kana Satraliba Asudagi, Lamdamasigi Inat Amadi, Lining Bu, Kanjanabagi Pandamda, Poibi Sayon Hariba Filamasi Putopani, Filamasi, Kanglai Movies, Walgi Vena Makada, Landamasigi, Maming Leraba, Kanglai Folk Singer, Gose Maiten Ibani. Filamasigi Director Amadi Producer na Oinam. Samananda Maitaini, Narang film release Taukiba Aduda North East India Development Party ki President, Naringbam Somerjit Singhana, Sibgi Samasung NDPI ki Vice President, Sapam Kunjakesho, LF's Kieba Singhana, President Unesariyaki. Kangla Tomida Laiba Sri Sri Vishnu Durga Au Seva Ten Pansait Mandir ki Diamond Jubilee Thorum Pang Thokre. Thorum Asiga, Mari Lenana, Parliamentary Secretary RDNPR, Haikam Dingoga, Lunan Speaker Yumnam Kemsana, Memorial Stone Amasum Maikum Hangdoki. Laisangasi was Sangat Sakana Bahona Badasoba Taudang, Laura Malay Kidrabas singing Mafam Dasu, Haikaleka Tamduna Amadi, Minute to Mina left in the Ikaikunas Utke. Lamdamasigi civil organization Kayagi mute sing Nasar Yadana Pang Toki Batorum Aduda, Lamdamasida, Kundariba, Furup Kayagi, Naki Wazago Isekayasu, Pang Toki. Kongampat Mayelekaida, Lemon Lai Magi Kema Mangasi Pang Tokre, Lemon Lai Magi Kema do Kongampat Mayelekaida, Maikaina, Lekaina, Human Care Foundation. Danbataru Seva Jatra Seva Bharati Manipur Bransna National Medical Organization Gimiang Makada Pangtoki Bani Mio Sani Romna Analemi Kodong Saba Funky. Kangbo Islamic Constituency Manung Sanba Karansi Youth Sporting Association KYSA Sangayum from part 2 na Sinduna, Ahumlak Suba non-residential football coaching camp ni Sunitra Turet Laliba April Tara Mangada gi Haudo Lagani Haina, Association na Sigi Sirlaman Hirakli. Coaching camp Sigi Hen Akumamarul Git Kangnabaki Damakta, mobile number 8731868451 Amasong 8730902530 Amukahana, mobile number 8731868451 Amasong 8730902530 the Pau Pawirapuyagani Haina, Pauzilakli.
नोंसिंगी फिवम फटबना मरम मोइरगा यैथोक्तना लाकिबा तरेसुबा सैद मनोरंजन सिंह मेमोरियल CRPF फुटबॉल टूर्नामेंट की फाइनल मैच हयेंग सानरगनी हाइरी ममांग थागी तांग कुंदगी मणिपुर अमसुंग नागालैंड सेक्टर की CRPF अमसुंग ऑल मणिपुर फुटबॉल एसोसिएशन की मेंग मखादा ग्रुप सेंटर CRPF लांगजिंग अमसुंग इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन अनिना खुसनदुना सथरीब टूर्नामेंट असिदा टीम तारानथुना सर यारी हयेंग नोंथिल पुंग अमदा खुमल लांपाक मेन स्टेडियम दा सानगदबा फाइनल मैच असिदा MTFC लेमकोंग अमदी नेरोका FC संगाफम अनिना लंबा तौनरगनी टूर्नामेंट असिगे कन्वीनर न थादरपा चिरलबना खंगलकली हौजे अरोबदा मोरबा पावमन पिजरी इंडो म्यांमार ngam की वाथोक लोइसिनबा मणिपुर गवर्नमेंट ना पाइखटबा याबा थबकसं पाइखटलगनी हाइना स्टेट कैबिनेट की मिफानो वारे नौखरे इसिंग थमजिन खराबा मफमसिंग IFCD मिनिस्टर लेट पाउ हावकित यंगसिनख्रे मियाम की अवाब कोकनबा अथबा मतमदा होनरगनी हाइना थाजबा पिख्रे पॉलिटिक्स अमदी फेवरेटिज्म यावबन एजुकेशन सिस्टम दा स्वथबनी हाइना एजुकेशन मिनिस्टर राजेश यामना फोंगदोखरे अमसुंग इम्फाल सिटी बुल्लुना थमनबा फता हाउदी सिंह सेंगदोपकी खोंजन संसबा होखरे